Manipuri Wari Pambi Chanena Tabiriba Pumnamakpu Amohana Taram Noksari Ngasisu Mayamgidamakta Wari Masa Mapu Duna Laksari Wari Masa Sigi Maming Sa Ollaba Mioiba Wari Masa Sigi Aiba Sanaleima mangangcha Taminarasi Wari Masa Sa Ollaba Mioiba Kring 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 Konzel Sina Wakal mayam na yomsinduna unglambadagi tumtharuraba aibu khangpet khangna mitpang thohalli phaklang gari da yenglubada namidangi pung tara taramle hello kari haibi gadaba telephone receiver dagi pakum tabu fangi room number 4 da coffee aniga omelette plate amaga pirau omelette double la single la double ni asuk thengla kan sida ningai dina phama sida laklaga Coffee take hairiba sing asibo kana kanano sakti sage haidradana sakti mayumdagi saraklaba zala aina khanba adumak phone okleba aduna su khanba jani telephone da hangi sakti karamba matamda lawbi gani pakhum lai khara thengna lawge baro doida kai kari mathel pambi bage nga thongba aniga iron baga aina kana kanano ka adu da sangak libado haiduna munna yengsin khebada nupa amaga nupi amaga oiramle nupi ado masamana isot chotli mapi marolsu khara khara chotli nupa adu suni aidi ngasai makai tumlurabanina khangludre mapanda nongchu khimale nupi aduna ka adu gi sofa da thuptuna laiba tawel ama lokthokuna masamana teitho e illiba phi aduga setliba phanek aduga lokthokuna sofa adugi namngada tingthoktuna fawdo e nupa adu suni hurituga seliba khongrao aduga lokthokuna nupi aduna tawbagum sofa adugi masi amada yali nong chotpa fising ado kangnanaba tawbajani nupi aduna hurit blouse samatugi angangba masu aduga petticoat angangba masu aduga tangai hore masada pakliba nupa aduna masada seliba higok masugi penti dumaga moja furit adumadaga ngai hore mahak ingduna sofada thuptuna thamliba tawel ama lamduna lauraga makhwangda lungi yepagum yepsili nupi adugi makhut pairaduna phamungda singsili makhoi ani ngaihak yengnaduna nokminai nupi ado sahi niphumakki lon oigani kusu ngawi thik tha fai nupa aduna kulai kusuni masapai mahaki sahi yankai muk oigani nupi ado yamna fajabadi nate kusu kumen lamngan baga naha oibagi ithak irang thang baga make sembaga punkhiduna yengba nungaiba amadi oiri makhoi ani asibu matai manau oiba jala ngaihak sangang nakhi oiragana hotel asida asuk thengna karigi lakliba saksu mafam asida sagani hai mong matawasidi matai manau oibagi mawongni hangoinaba koinaba amata suyaude nauna luhonglakpada ngairiba pungbara keriba khutke siga hairabadi anaubidu mali sakpham maifamsu lamyauba irangi sakphamni nupa sigi miyengsu nupi asidani kayada irang thangna yengliba kayada mathoi kariba anauba anaubi oiramba yai makhoi anigi mataubu aina lona yengli haibase makhoi di khangba nate athingba amata laitana akhakpa amata laitana makhoi ani tani khanduna wari sathanarakli coffee ado thangatuna thaknari omelette to nupi aduna amuk nupa aduna amuk makhoi ani phokna kot tuna inari yumda kadai de satkani hairambage nupa aduna hangla e yumda imanare nongmanini leiruge hairamlaga lakli bani nakhoi nanembok tusu nakhoi imana ba hangba hek laklabadi lila siloisinba yarene noktuna haira e lakloida kadaidagi lakpidoino thoi khraba saw khraba hanubini makhoi awana tholakpadana ipamgi mi pumnamak yomsil haningi magun chapchana khanglabani masigumba wari saroisida nungaiba wari sasi aina nangbu mafam asida kauribase karigino khangbra khangde karigino nangonda surprise ama pige tawbani kari surprise ngasi sida aikhoi ani khangnarakpa sahi amam chapchana mafung phare lisingani tara marigi July tang mga dani
ꯑꯩꯈꯣꯏ ꯑꯅꯤ ꯅꯛꯁꯤꯟꯅꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯅꯤꯡꯁꯤꯡꯂꯤ꯫ ꯇꯥꯃꯣꯅ ꯌꯥꯝꯅ ꯃꯤꯉꯝꯖꯗꯅ ꯄꯣꯂꯤ ꯆꯪꯂꯛꯂꯒ ꯍꯤꯗꯥꯛ ꯄꯦꯛ ꯑꯃꯈꯛꯇ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯍꯣꯇꯦꯜꯗ ꯆꯪꯂꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯅꯪꯒ ꯌꯥꯝꯅ ꯈꯦꯠꯅꯈꯤ꯫ ꯌꯥꯝꯅ ꯃꯤꯉꯝꯖꯗꯕ ꯃꯥꯜꯂꯕꯁꯨ ꯑꯩꯕꯨ ꯍꯦꯛ ꯎꯕꯗ ꯇꯥꯃꯣꯒꯤ ꯃꯤꯠ ꯑꯅꯤ ꯑꯗꯨꯗꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯥꯈꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯤꯆꯠ ꯑꯃꯅ ꯑꯩꯕꯨ ꯅꯅꯥꯛꯇ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯩꯉꯣꯟꯗ ꯆꯥꯡ ꯅꯥꯏꯅ ꯌꯦꯡꯂꯛꯄ ꯀꯁꯇꯃꯔ ꯑꯃꯅ ꯇꯥꯃꯣꯕꯨ ꯄꯨꯁꯤꯜꯂꯛꯄꯅꯤ꯫ ꯃꯇꯨꯡꯗꯒꯤꯗꯤ ꯅꯣꯡꯃꯇ ꯀꯥꯡꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯍꯤꯗꯥꯛ ꯊꯛꯄꯒꯤ ꯆꯥꯡꯁꯨ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯅꯣꯡꯃ ꯐꯥꯗꯣꯛ ꯈꯔ ꯇꯥꯅ ꯊꯛꯄꯗꯨꯁꯨ ꯃꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯍꯣꯇꯦꯜꯗ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯆꯠꯅꯈ꯭ꯔꯕꯁꯨ ꯅꯍꯥꯛꯇꯤ ꯂꯦꯡꯗꯅ ꯐꯝꯍꯧꯏ꯫ ꯅꯃꯤꯠ ꯑꯅꯤꯅ ꯑꯩꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯗꯨꯁꯨ ꯈꯪꯏ꯫ ꯑꯩꯅ ꯈꯪꯏ ꯍꯥꯏꯕ ꯅꯍꯥꯛꯁꯨ ꯑꯗꯨꯝ ꯈꯪꯂꯝꯅꯤ꯫ ꯑꯁꯨꯝ ꯇꯣꯏꯅ ꯆꯪꯂꯛꯂꯕꯗꯨꯗꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅꯁꯨ ꯆꯤꯡꯅꯕꯒꯤ ꯋꯥꯍꯪ ꯀꯌꯥ ꯑꯩꯉꯣꯟꯗ ꯍꯪꯈꯤ꯫ ꯀꯔꯤ ꯍꯥꯏꯅ ꯍꯪꯂꯤꯕ? ꯅꯪꯒꯤ ꯅꯍꯥꯟꯋꯥꯏ ꯈꯪꯅꯔꯝꯕ ꯅꯨꯄꯥꯔꯥ ꯍꯥꯏꯅ ꯍꯪꯂꯤꯕꯅꯤ꯫ ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯈꯤ? ꯅꯠꯇꯦꯗ, ꯃꯤꯅꯧꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯑꯇꯩ ꯀꯁꯇꯃꯔꯁꯤꯡꯒ ꯃꯥꯒ ꯃꯥꯟꯅꯗꯦ꯫ ꯖꯨꯒ꯭ꯔꯥꯁ ꯑꯃ ꯑꯅꯤ ꯊꯛꯄꯗ, ꯖꯦꯟ ꯃꯌꯣꯝ ꯑꯃ ꯆꯥꯕꯗ ꯄꯨꯡ 7 ꯆꯪꯏ꯫ ꯃꯃꯤꯠꯅ ꯃꯃꯤꯠ ꯉꯥꯎꯔꯤꯕ ꯃꯃꯩꯊꯪꯗ ꯅꯪ ꯑꯣꯏꯅ ꯊꯨꯖꯈꯤꯅꯤꯀꯣ꯫ ꯀꯔꯕꯥꯔ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯌꯨꯝ ꯀꯥꯏꯗꯨꯅ ꯇꯣꯛꯄ꯭ꯔꯥ ꯀꯩꯅꯣ? ꯑꯗꯨꯝꯅꯀꯥ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯀꯤꯖꯔꯦꯗ, ꯉꯝꯒꯗꯕ ꯃꯤꯁꯨ ꯃꯥꯜꯂꯤ꯫ ꯀꯗꯥꯏꯗꯒꯤꯅꯣꯗ, ꯌꯥꯝꯅ ꯃꯤꯉꯝꯗꯕ ꯃꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯅꯣꯛ ꯑꯃꯗ ꯃꯂꯣꯝ ꯈꯨꯗꯤꯡꯃꯛ ꯀꯥꯎꯈ꯭ꯔꯒꯗꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯅꯃꯤꯠ ꯎꯏꯔꯨꯝ ꯅꯣꯛꯄꯗꯣ ꯌꯥꯝꯅ ꯃꯌꯥꯏ ꯀꯜꯂꯤ꯫ ꯃꯗꯨꯅ ꯑꯩꯕꯨꯁꯨ ꯉꯥꯎꯍꯜꯂꯦ꯫ ꯀꯔꯤꯅꯣ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯕꯗꯣ? ꯀꯗꯥꯏ? ꯅꯈꯨꯠꯇꯨ ꯄꯤꯔꯛꯎ꯫ ꯀꯔꯤꯒꯤꯅꯣ? ꯉꯥꯏꯉꯝꯗꯕ ꯍꯧꯔꯛꯂꯅꯨ꯫ ꯁꯦ, ꯄꯤꯔꯛꯎ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯃꯈꯨꯠ ꯈꯨꯅꯤꯡꯊꯧꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯇꯝꯄꯥ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯃ ꯁꯤꯖꯤꯟꯕꯤꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯗꯣꯞꯇꯣ ꯌꯦꯡꯂꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯐꯖꯩꯌꯦ꯫ ꯅꯨꯡ ꯃꯆꯨꯁꯤꯁꯨ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯃꯛ ꯊꯣꯛꯂꯦ꯫ ꯅꯈꯣꯏ ꯇꯥꯃꯣ ꯀꯩꯗꯧꯉꯩ ꯊꯣꯔꯛꯀꯅꯤ? ꯃꯁꯦꯝ ꯊꯣꯔꯛꯀꯅꯤ ꯍꯥꯏ꯫ ꯏꯆꯟꯅꯨꯄꯤꯗꯣ ꯐꯅ ꯌꯥꯝꯅ ꯐꯔꯦ ꯍꯥꯏ꯫ ꯗꯤꯁꯆꯥꯔꯖ ꯍꯪꯆꯤꯠ ꯇꯧꯒꯅꯤ ꯍꯥꯏ꯫ ꯗꯤꯜꯂꯤꯒꯤ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯃꯦꯛꯁ ꯁꯨꯄꯔ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯍꯥꯏ꯫ ꯅꯈꯣꯏ ꯇꯥꯃꯣ ꯂꯥꯛꯂꯕꯗꯤ ꯁꯣ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈ꯭ꯔꯒꯅꯤꯅꯦ꯫ ꯑꯩꯅ ꯑꯉꯥꯎꯕꯒꯨꯝ ꯀꯣꯏꯔꯨꯝ ꯂꯨꯝꯂꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯪꯅ ꯈꯪꯕꯤꯗꯕꯒꯤ ꯋꯥꯅꯤ, ꯑꯩꯗꯤ ꯅꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯕꯨꯁꯨ ꯃꯁꯛ ꯌꯦꯡꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛꯇ, ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯅ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯃꯛ ꯅꯪꯒꯤꯗꯃꯛ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯅꯪꯒ ꯂꯥꯞꯊꯣꯛꯅꯕꯗꯤ ꯉꯝꯂꯣꯏ꯫ ꯉꯥꯎꯕꯩ ꯋꯥꯗꯤ ꯑꯩꯁꯨ ꯐꯖꯅ ꯉꯥꯎꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯒ ꯇꯨꯃꯤꯟꯅꯔꯤꯉꯩꯗꯁꯨ ꯇꯥꯃꯣꯕꯨꯇ ꯃꯤꯠꯇ ꯎꯗꯨꯅ ꯂꯩ꯫ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯉꯥꯎꯖꯕ, ꯉꯥꯏꯉꯝꯗꯕ ꯅꯇꯧ ꯑꯗꯨꯇ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩ꯫ ꯄꯨꯛꯅꯤꯡ ꯆꯔꯥꯡꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯒ ꯀꯔꯤ ꯅꯨꯡꯒꯤ ꯈꯪꯅꯔꯨꯕꯅꯣ ꯍꯥꯏꯅ ꯈꯜꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯡꯁꯤꯕ ꯌꯧꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯗꯤ ꯅꯪꯒ ꯅꯛꯁꯤꯟꯅꯕ ꯐꯪꯂꯤꯕꯁꯦ ꯑꯩꯒꯤ ꯇꯥꯡꯂꯕ ꯇꯟꯖꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯥꯃꯣꯗꯤ ꯌꯨꯝꯗ ꯀꯔꯤ ꯍꯥꯏꯔꯝꯃꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯇꯤꯄꯥꯏꯃꯨꯛꯀꯤ ꯗꯥꯝ ꯁꯥꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯈꯟꯅꯔꯨꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯞꯇꯤ ꯐꯖꯅ ꯂꯪꯁꯤꯜꯂꯦꯅꯦ꯫ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯣꯠꯅꯕ, ꯑꯄꯥꯝꯕ ꯄꯣꯠ ꯐꯪꯅꯕ ꯍꯣꯠꯅꯕꯗꯤ ꯄꯥꯞ ꯅꯠꯇꯦ꯫ ꯀꯨꯆꯨ ꯃꯨꯕ ꯃꯤꯅ ꯑꯉꯧꯕꯗ ꯉꯥꯎꯖꯕ ꯍꯥꯏꯕꯁꯤꯁꯨ ꯍꯧꯅꯁꯥꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯂꯕ ꯏꯆꯦ ꯑꯗꯨꯗꯒꯤ ꯑꯩꯕꯨꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯊꯥꯖꯕ ꯉꯝꯗꯦ꯫ ꯀꯗꯥꯏꯗꯒꯤ? ꯅꯪꯒ ꯃꯥꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪꯗꯤ ꯂꯩꯀꯥ ꯐꯟꯅ ꯁꯥꯠꯂꯤꯕꯤ, ꯂꯩꯍꯤꯅ ꯅꯤꯛ ꯅꯤꯛ ꯆꯣꯜꯂꯤꯕꯤ ꯂꯩꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯂꯩꯅꯝ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯂꯩꯍꯤ ꯀꯝꯂꯕ, ꯀꯦꯟꯒꯗꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯕ ꯂꯩꯒꯨꯝꯕꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯐꯖꯕ ꯍꯥꯏꯕꯗꯨꯅ ꯅꯨꯡꯁꯤꯕꯅꯤ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯁꯨ ꯐꯖꯕꯅꯤ꯫ ꯐꯖꯕ ꯂꯩꯇꯕ ꯃꯐꯝꯗ ꯊꯃꯣꯏ ꯂꯥꯟꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒꯤ ꯃꯐꯝ ꯂꯩꯇ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯣ ꯄꯥꯏꯗꯨꯅ ꯃꯁꯥꯔꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯕꯗ ꯃꯊꯕꯥꯛꯇ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯥ ꯁꯣꯔꯒꯤ ꯁꯍꯨꯝ ꯆꯥꯎꯔꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯃꯛ ꯑꯄꯥꯝ ꯃꯤꯍꯧꯕꯒꯤ ꯃꯃꯤꯅ ꯊꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯛꯏ꯫ ꯃꯐꯝ ꯑꯗꯣ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯈ꯭ꯔꯦ꯫ ꯃꯈꯣꯛ ꯂꯣꯏꯔꯕ ꯍꯩꯔꯥꯡꯗꯤ ꯂꯩꯃꯥꯏꯗ ꯀꯦꯟꯕ ꯃꯍꯧꯁꯥꯅꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯍꯨꯝꯗ ꯇꯅꯤꯛ ꯇꯅꯤꯛ ꯋꯥꯅ ꯈꯥꯡꯂꯤ ꯃꯈꯣꯛ ꯂꯣꯏꯔꯕ ꯍꯩꯔꯥꯡꯅ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯂꯩꯃꯥꯏꯗ ꯁꯣꯏꯗꯅ
केलगनी असुप ngauba kusu asup phajaba saktam aigi mitmangdagi kaya koina lotuna khanglamliba nangdi aigi thawaini aigi punsini wahai singse nupi asigi manakongda hanjin hanjin murum sola i ngaihaki matungda sa Ollaba ani asina tawrakkadawribado khallubada mihun ting ting songna aina makoi anibu yengli haibase makoidi khangba natte second kharagi matungda aigi wakhalda sagalamba mawong adumak oirakle tangkhai oiramba anina amata oina punsinakre mapum oikre kayada tukut chakraba huigumba hudonggumba singi liladi aina tattana hek ui makoidi thengnaba khuding lamba oi mioiba nakoisu makoi gumbara mani ngasidi aisu ure mioiba nakoisu makong ani panba sani mayai karakpa mikuptadi nakoisu hui haudongga manai karisu khenade aigi khonjel laite aigi wahai yaude taduna ithanata hangjabo hangkaya ithanata na paukhum pina bahona jai mioiba nakoina aigi lon khanglamlaba aigi tau uramlaba aina ngasi uriba yenghaidraba saktamase uramloi lanthoktraba aigi mangda makal mathelgi pamdaba lila kaya sanakre kaya amasu sanarkhigani nongmadi aigisu aroiba matam amadi lakani lamchat naidaba ani asina chatliba lisat ase mayumda leihoriba makoigi nupa natraga nupi adudi khanglam loido karigumba khanglakpa thoklabadi makoi kari oigani puran bagi tarani mapugi nongma taibanggi chanafa thapni makoina thawaigumna khanjariba singaduna thajaba hatpa misakni haibase khanglaklaba makoi moidagi thajaba haiba posak ase mangkhigani laman khumningbagi maina masa pumba chak theklakkani taibang pal asigi khongchat tayonnarakani thajaba hatpa haibase lamchat naidaba singi lisatni lisat ase puduna makoina likli machet kum laimaida taduna leiri maral laitaba singi makongda yuri hotel asimaktada aina nongma kabi kharagi saireng taki saireng kharadi ngasi suning singli setliba khongrao ase segairakle liliba furit ase tatchilakle nongma aina wajaki ngasidi awaba haibado karimatabu laitre phajom tholakani haujikti phajom tholaklani huigumna sangumna chatlani chumdaba aranba kayagi mayuk lauriba kholau kaya kananasu tabidre makoina chatliba ikainingai oiraba lichatsing adugidamak ikaibasu poknade maning makha tamna sangagum mafam asida yarekli tasengnamak mioiba haiba nangse huigum sangum phajom thoktuna chatpanabu hena pakcharani nongmagi numit amadani hotel aduda sa Ollaba mioi khara lakhi table duda ikoi koina sauki singdu singsilaga famlibado makoi marini hanadi khari manna sangnarai asum table mathakta theliba angangba mahi likli aniado yen angauba tilhau makak morok atekpa singado loining loimang tawrakpa matam adudadi makoi loinamak wa kanna khonjel hauna ngangba hunarakle taibang palasida makoigi mamitta thakpada thupkadaba thawai panba amatasu leitabagum tawnarakle makoi marimak khaki masugi hijol setli makokka laibak mapada khanthabi khaki masugi tupi amamam upi lengbanda nongmai tentak tauba makhul yamna hutpa ari panba amamam yali kap langtrik langna tharaba khongup hantar but amamam tongi pijol singado istrigi pham mayeklana tari makoi loinamak nahani sahi nifugi makha oigani ngarangdi kangla pakta aina leplingaida angaubu nupa duna aingonda paisa nira ine mamai nongpok ona famliba nupa duna wari haurai adudi aina nahum aduda kupangna amuktang sethabadagi adom chenkredana kangla pakta phi mayom mama pairaga hangalanda senba angaubu pakhang masa durane mamai makha ona famliba nupa duna hanglai mani mabu masak khangdrabanane ulaudagido khange akhoi mayamna numidang ama sanakhiwa pakhang masa duni numitugi kumaido yamna nungai khibani mamai maning onbaduna amuk samtharai
Lan horikan marin faribani kaina kaisu oiroidabada saigi mamangda maril fabra haibabu ngauraga chacharedana magi mataudo yengba yamna nungaitra mamit mana itak takatladana mayo maduga aswai phawba taping amuk siengani sak amuk lepkani amuk kana ok hongbadawna lawgani amuk phak ngokani onthokna nungairaba kumaini magi matau ubada duty tabagi awaba nungsagi maisa pumnamak kawi masi hairaga mahak sitha nolai karino nakoigi wari sibo aisu khara tagedana mamai awang ona famba nupa aduna hanglai mahak masa paraga wangi masakto hek yengbada nungsiba saktani makoi atai adugi manakta fambada mahakna top na tai takhoni kona khangjarakani nangdi minangni na sigumase khara ngakna thokini aikoi dadi sigumba wari ngaktani nuktigi yu thakpagum nesa kariba ningsing lagle nongma aikoi na ulawdagi pharakpa nupa masado magi sahi 18 muk suramlagani numituda aikoi na fabado makoi ahumni ani amadi khara ahanni English school amada oza oirambadagi adum thadokre makoi su kumai di khara ukhrabajani atengba hingado interrogation cell da pusinbado khara ahal oiba ani dudi ulau kaithel da nga leiba thorkbani hai aina nine mamai mamit khangdaba makai kanthalaba matungda daramda mabu hapchillaga daramdu phaina inthuraga tharo olhanbado aduga mobile da song hauna tharaga daramduda ruler duna tingkhattana yaibado adudadi daram manungda leiba madi ngauduna chong duna chenthorokledana mamai makha onbaduna sitha nolai aduga aina muk oktuna ningjol duda santhabadagi ma adum tukhrabani makhalni numituda aikhoina sanakhiba kumai singado adudagidi ma adum masagi maming kaukre mamang ona famba nupa aduna muk noktuna hairai ngasidi nga tekpa kanna chaninglaida kuireda sadaba ngagi mahau kausilakleda mamai maning ona famba nupa aduna hairakpani makhoi mayam wawa launa noglai waitondagi ahingda farakpa ngahaudumadi mahau fana leihei ngaibada kallu lu thumbada hayu ngahau pengba yamna farakini lan hauribani haiduna singnung manungda makhoina thoraklibase atai karisunate akhoibu tinajaningbadagi natro mani makhoigi nokpagi khonjelna ka masado pokhaidaure aina nupa amadi makhoigi marakta makhol mawa ita de haiduna yenglubada masa khara tongana banupa adugi maithongda nungaibagi mami amata taramde madi nisasu kaya pandana uri thakpa sabasu mana khara soli makhoi ahum adudi mibu sungman man khidre jotna mitamba robot amagum aina makhoibu uri ngaihak lang nilamlaga makhoi mari ado mari thokre mafam ado unwai muk sighaure table mathakta sairiba makhoina sarambagi thaklambagi tilhau thum morok atekpa julik sing adusu makhoina namja namtheknabi khrabi maraibak thirabi sanu ningolgum hikthaduna tahaure marcel lo drakanian lo sambalna hawai maton chaba afaspa lising masamapan yangkhainipan aina hek tai tv da khana nainabagi thoramda aidi laik haibasunate soro sara abc amata su khangde akhang hai singna ngangna badagi tahawi lalhauba namthanarba semba ek asigi marumda sakti mayam ama yauri kanagumba amabu jingbu singnarabadi hatningba mongda hatpa otningba mongda otpa migi yum kai thugaiba nupigi ijat tem singnaba asina singba kaya sakti makutna pairiba singna hek tauri nongmagi michamgi punsina ngayok chapugi nga oirakli thawong ase asum chathaduna laikhigadara aina ithanatana hek hangjai thajabasu ngamde miyamgi punsi lanthum kananaba semkhiba leibak mara tapna ingna singna pananaba semkhiba lo asina miyamda onsilakpa haibasibu thajabham thokliba wara adubu ngasidi ina makna tare imit magna su urabagumbani tabada tujungba poi makhoidi kayada mayai kariba
ꯃꯈꯣꯏꯅ ꯁꯥꯟꯅꯄꯣꯠ ꯑꯣꯟꯊꯣꯛꯄꯤꯈ꯭ꯔꯕ ꯅꯨꯄꯥ ꯃꯆꯥꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯈꯜꯂꯨꯕꯗ ꯁꯣꯔ ꯐꯨꯜꯂꯤ ꯃꯈꯣꯏꯒꯨꯝꯂꯕ ꯇꯅꯧ ꯇꯅꯧꯔꯕ ꯏꯟꯈꯠꯂꯛꯂꯤꯕ ꯀꯌꯥ ꯃꯈꯣꯏꯅ ꯂꯥꯛꯅꯕꯤꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯄꯤꯔꯝꯒꯅꯤ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯋꯥꯈꯜ ꯆꯣꯏꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯩꯅ ꯎꯕꯅꯤ ꯊꯤꯒꯠꯂꯨꯔꯕꯗꯤ ꯋꯥꯔꯤ ꯀꯌꯥ ꯂꯩꯔꯝꯕ ꯌꯥꯏ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯕ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯖꯔꯛꯄ ꯌꯣꯛꯆꯔꯛꯄ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯖꯔꯒ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯐꯤꯖꯤꯒꯤ ꯂꯜ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯨꯔꯒ ꯊꯃꯣꯏ ꯑꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯗꯤ ꯀꯔꯝ ꯈꯥꯡꯂꯝꯒꯅꯤ ꯆꯍꯤ 19 ꯀꯨꯜ ꯍꯥꯏꯕꯁꯦ ꯏꯟꯈꯠꯂꯛꯄ ꯆꯍꯤ ꯃꯇꯥꯡ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯐꯥꯎꯕ ꯀꯜꯂꯛꯅꯕ ꯆꯍꯤ ꯃꯇꯥꯡꯅꯤ ꯃꯈꯣꯏꯒꯤꯁꯨ ꯑꯁꯥ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯃꯪꯂꯥꯟ ꯀꯌꯥꯁꯨ ꯃꯪꯂꯝꯒꯅꯤ ꯑꯗꯨꯕꯨ ꯈꯥꯡꯇꯞꯇ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ ꯃꯌꯣꯟ ꯊꯠꯇꯣꯛꯄꯤꯈ꯭ꯔꯦ ꯃꯁꯤꯕꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯂꯤꯆꯠꯂꯥ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯑꯃ ꯇꯥꯜꯂꯨꯕꯒꯤ ꯄꯥꯝꯖꯕ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯔꯨꯕꯒꯤ ꯑꯗꯨꯛ ꯇꯝꯊꯤꯔꯕ ꯆꯩꯔꯥꯛ ꯄꯤꯔꯤꯕ ꯍꯛꯃꯜꯂꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯁꯨꯝ ꯂꯨꯝꯊꯔꯛꯏ ꯍꯩꯅꯤꯡꯕ ꯄꯨꯝꯕ ꯃꯥꯡꯁꯤꯜꯂꯛꯏ ꯃꯤꯑꯣꯏꯕ ꯅꯪꯁꯦ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯉꯝꯊꯪꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯇꯝꯊꯤꯕ ꯄꯨꯛꯅꯤꯡ ꯇꯥꯊꯤꯕ ꯂꯤꯆꯠꯅ ꯅꯍꯥꯛꯄꯨ ꯁꯩꯇꯥꯟ ꯍꯦꯛ ꯑꯣꯏꯍꯜꯂꯤ ꯇꯁꯦꯡꯅꯃꯛ ꯂꯝꯗꯝꯁꯦ ꯅꯣꯔꯣꯛꯀꯤ ꯂꯩꯕꯥꯛ ꯑꯣꯏꯔꯛꯂꯦ ꯅꯣꯡꯃꯇ ꯀꯥꯡꯗꯅ ꯑꯉꯛꯄ ꯇꯥꯍꯩꯗꯕ ꯄꯥꯎ ꯉꯥꯛꯇꯅ ꯆꯥꯅꯕ ꯆꯥꯛ ꯑꯦꯟꯁꯥꯡꯒꯨꯝꯂꯦ ꯊꯧꯑꯣꯡ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯅꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯄꯨꯟꯕ ꯈꯣꯡꯖꯪ ꯑꯃ ꯁꯤꯡꯅꯕ ꯑꯃ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏꯔꯦ ꯅꯤꯡꯇꯝꯅ ꯍꯤꯡꯕ ꯅꯤꯡꯇꯝꯅ ꯉꯥꯡꯕ ꯅꯤꯡꯇꯝꯅ ꯇꯧꯅꯤꯡꯕ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯅꯤ ꯃꯁꯤꯅ ꯑꯋꯥꯕ ꯀꯌꯥꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯄꯥꯝꯕꯩ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯒꯤ ꯂꯤꯄꯨꯟꯅ ꯄꯨꯜꯂꯕꯇꯗ ꯀꯅꯥꯅꯁꯨ ꯃꯤꯑꯣꯏꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯅꯣꯡ ꯑꯃꯨꯛ ꯉꯥꯟꯕ ꯅꯨꯃꯤꯠ ꯑꯃꯨꯛ ꯇꯥꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯒꯤ ꯄꯊꯥꯞꯅꯤ ꯑꯍꯤꯡꯒꯤ ꯑꯃꯝꯕꯅ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛꯄꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯒꯅꯤ